Ngasigi yamna 2021 gi yam significant oiba numit asida yam significant oiba koi gi Manipuri society gi oina yam daibak phaba mikup ama si pangthoiba thorom asigi matakta lekha piriba oja NG Boton Singh oja Manglem IEB Santibala, all the members of this intellectual gathering, Pudumaki Mapamda, Kok Nonjari. Masai Sumnumsa, I mean never, Nartang Toram Mamanga, the Maru Pirian Razit, Nauremna, and I see Kamdo gay and hanging. And I in a kunki, my young Kana Tine could say, Hide na Aina Kumze, Luinana. Aina sumaso haizai ai pungning da su khanjabani santi balagi lari sida santi thina hona bdong thona awa ba moire na aina santi ji thi basi karai dano sedengi khajtang pothapam khajitang nungai ba asikpa manglan asa kitang nungai na potha dog ji sereng paruraga ji dai si phangma mikup tagi aina thirak pani santi su phangi adu ni aina phaujarisi atopa mana ai khangi Dr. Kumari Chanuna laiki maram danga gadi aupa una pombaloi na hangdo mani simazu khangi aduna mathakta phamiba ai makki oina di rupa ni simadi khangdre we have become petrified nungi murti gumna adum leire sai mana ngangi myam sida Aidi tasena ngange kalamba mama torn bopuna magdu mana ngam sa loing yaw kre rai ki mam da chuni pi ki mam da su khara nei na ki bani na apet background ama pi ge khalam da su mana hai basida loina yaw kre na khali aduna aina samjal labada ngasidi yam ning tamna wapam khara phongdok pa ngamjai maram di laika maram da ayam matam da sumba gathering si ngang nanaba tanja pibi adu ngasidi guest of honor haiba ama lairamina khara ningtamna peripheral oi report khara da ai ngang ba yagane na khanjai adu gi permission su logjari prithvi si mioi bana khundarak ngai degi ahong ba haiba se mioi bana pamakde masima nainasi ngasigi lairik sina invite tawri yam serious discourse ama adu na ne Kumari Chanuna nei khairamido lairik sina asumba lairik ki makhal sina asumba lairik si khangi saita da lairik makhal ani ni amana yamna innocent writing ngasagi high literature ni hariba nungsi bada manglanda aduda iba yam innocent writing mana feel dorga ijaba khara mana yamna high literature na taba popular literature madudi yamna responsible writing saita ki utility si karino ka har gadi pakhum pigedaba mamit tang aba samaj si mamit pang ana hona jagadi saita le rugo kerikana gedege kana haiba utility thamgada bani haiba aduna just banar so hoina art for art literature si yaroi karigidamak tai khoina ai punsida mioi bena kana gada banda tapa sentence ama bhawa iramoi hari bani mioi kharadi ana saita si utility le gedam ni haiba ana Santibala gi ngasi lairik si adu maina ma innocent writing oide she knows well she knows and writes ado khanga ga iba filter ga pangi iba na taba blind da pangi iba na taba innocent writing na taba responsible writing samaj amagi ihul puraga chatpa adu gi khui ni habado kainona Kumari Chanuna yam phajana phongdok pikre ana samaj si mioi bana some development of ideas sum laga so Plato gi matam phawbada la isi kabi bumba tanthomi kabi bumba gi lebak tagi thamgano identity republic ama create taw matam da yam disturbing oi haidana tanthoi bani aduna awon ba ahong ba haiba se mioi bana pamakte reformation pamakte equality pamakte madu gi struggle ne hauji phawna ni pising thengris si khaling ai sida aina pukning phawba makak sida panjahoge madudi kanya se ngasigi
writing makhal se postmodern oi maram di masi right tan ba lairik makhal mani right tan ba makhal se ism post ism puna ma asla nai na ba lairik madu mari nai na laising se postmodern ni masi postmodern oi anai hai bas da ngakpi ram gani kan ha go makharagi interest da disturb tawe ba equality hai ba wahi se kan ha go makharagi yamna privilege ba class amana matam puna makta yaning de ba masi yaning de lai aduna ni ism mayam si equality tan ma ngak tani se marxism haro dei talari adigi orientalism haro lawa impan khai bagi delhi nataga north east khai bagi east west khai bagi chigi ism ji manana ba globalize oiba meng amada mioi ba simioi goina khoi chi amatani hai bagi masi kano si kangbu kharna amato oiba si dum pam lak ba equality sum pamak ba khara mana makhoi gi privilege soi haidana pamak de haba aduna nupa na kadong resu feminism yaning de aina haijari chada nupa singna revolt tor kani yaning de kari thoyana haidana adum leiba kari dawbagi no kai dawbagi su mahak ama asi kai dawrage kana nam thanam do honaba asi ang pam da dana da lai ha aduna aikoi na ningsing mathok ta matam dagi laiba sahitya gi train si kayang koina ni bisinam thadam thamami female evolution ama akoi na thiuraga di nipi gi evolution ama thiraga singa si evolution hawi ma evolution yawi lai sida madu dagi revolution yawrak pani aina masi magi khongchat se sita dagi na durga babu gi khongchat ne lawi sita gi ing tapa mama tawba ni parikya sidagi na durga na madu na magya daga madu durga gi wafam yawri sita gi wafam yawri sita gi evolution de nipi gi female tradition de dagi sum la aga female revolution gi wafam adu phawba yawbu lai ka mani masi amna naina ba kana ba masi gi text se feminist text ama wena research paper singa kaida ngang singa yamna kana ga lai ma khala mani sida phongdor ei pramak se aduna nupi ge kano singsi nupi si kayang kuina lai tamhalam dage ba lai tamhan banate lai yeng ba ya de lai chok pa yaram da basi sahi sa kaya no ba si professor aruna han khambirang gani ade yam kanna thijale bi khoi gi kano hoi kumai chanu hoi khangang gani kayang kuina nupi lai tamhalam da ba nupa na lai gi ba sahi lising ohum sure homer na ha ba kabini na griki sin lak paduna nupi na lai i ba se sahi chahum mutngari nupa na sahi lising ahum he na iraba nupi na sahi chahum mut adna khunggang da ima iben hanubi singsna khabar pa ba kan udri sahi khumbudra marfu surbi ima iben singse khabar pa ba khote na kai da udri ba sedai da ima thoibi hoi ima binodini hoi ima pramodini hoi na lai iba hore si kui dri ba wani sina ima yosabi makhum onghum na khoi na khanglai sina na pi sing gi lai ri iba gi kano si haurak pane khot pane na khoi na hai si asi kui dri ba podam na si lai ri si so i dri ngai matam da nu pa sing na iram ba sai ta si kari weram ga da ge ba nupi sing asi makhoi na nupi sing asi simai na khalam ngani simai na phauram ngani makhoi na garba pu ba matam da simai na phauram ngani na bha ma sarga kalpana gi pothok we na dum ma irakhi bani ade khara ra ga nupi sing si lai kam ba khara ga yar ya lai kam ba yar ko matam da lai pa ba haure lai pa ba haure ko matam da di nupa gi sai ta si moi pa ba ngame mada female kana women is readers aham begiduna women is portrayed by men only mi khaktani ye am nupi gi juk adagi mathang dana nupi is readers like pa ba ngamak pa ba ngamak ko is moi I ba hodi idri pa ba ngamak ko tam tam moi thabak ta kutum sure mange sidi loi mange dana sidi akhoi yam ta su yaw dre sidi literature ko ga de sidi nupa gi writing ana ko gudam nei hai na sing bi wapam silai adai khara ga nupi sing kolom paraga irak padagi di ngasi akhoi gi samra kum sandip la gi kuchida yaure isni manipur da su basya maruwai I basya maruwai maram di fences be ko na hai bagum na wari sabasna kaya yamna impact lai ga dage hote da wari sari panung tigi wari sari sna kadai bhauba madugi impact samaji homang ga dage aduna
mana conference Max Emeredi wari sabana sem sali hai Francis Bacon sem sabu wari sabasna kara yong aina chariba hotel ki wari sna kakching yong monggodro aduna wari sabaski impact si kanna leite marung pang haktang mi ma saiba rajniti ki khabar pa bagi simana sum chabani adu readiness di masne create we hai atopa mana reading Max MN full FUWL knowledge na thalhali hai ibes pa ai pa bas na madu ai paikha thana na bai khangna na bai pa jabani pa bagi wane duwa adu writing ai bese Max MN exact writing sin ni prithvi ji pumtan thali se Japan gi oro kari gi oro lari punamak translate torba prithvi lari ko manipur ro library punamak ta lari thiri ba koina kari gumba ma paning matam da lari ta phai ba phangi ba punamak se writer singi khudo ne ba adu I ba hai ba sidi exact quality ni masida mi ba gi ma gu ju khang da bani adu khallaga kano mayam to bu na ta ba adu bu yamna khangba mi khaktan ini hai ba di leite yamna khangba mi amana airport cannot claim that he knows best mana khwadi na khangye je kabina ka su claim to ba de mangone na khangba mi su mayam am leibe yai idea mayam leiba mi su I da ba yai adu ai bi da kai quality lei mangone expression lei phongdok ba hai wajama I khang da ba man yam phazan lai ta ba yai expression phazana hai ba mi do expression lei aduna santi blade madugi magun chile phajana iba ngambagi mangode expression lei magi punin da phaw de am phasna phongdo e magi punin da phaw da khoi da phaw ri siga synchronize da hon mangami yana forcefully impact ama pi bangami aduni ai bi sigi versu chi aduna santi blade stai nang sai kano na kumari na panbatu da yamna kan panjara roi ai sima khak samjan na panjaningi magi team da literature hawrok pade hawna nungshibani ne nungshibagi kaitharak pasne loi na muksa mama ngai gi literature dagi eta khanbiro homer gi matam da homer na gana Iliad gi matam da Odyssey matam da Helen gi matang da dagi Sita gi matang da Kalidas na adagi Shakuntala gi matang irakpa matam da adagi Valmiki na Sita gi matang irakpa matam da Draupadi gi matang nungshibagi kano si yengbiro sida kaithara iba punamak se amuk Sophocles ki Oedipus ning thawna khangdana mama laraga macha kano poidu asa adi ngasida gina Christ na pokota ba sahi changa gi mamangda iramba potuda miyoi bagi mari si krai bo kaithara bage si mana iram draga ding se khanga moeba Shakespeare na ngasida sahi chatu ki mamangda iramba sida nuksibagi kaithara iba mami si yango Othello na magi ni pi hatpa atu ja thoi punamak si Shakespeare na iram draga di khanga mo Shakespeare na magi sonnet samaga yangkai mari si iram draga di nuksibagi ihul kabi amagi thamoi inner music masi ka so khanga moeba ibadagi loina khangbang haltane aduna ningsingga thoktraba matamdagi ibadagi phangai ba nungsibagi crisis ya khoi naina jeba ngasi babuda santi bilagi thamoi babuda khoi nda naina yeng matamda sahitya gi paring si yam nungsi jan naina bi aba pot amani sidi kai tare je aina simaina khali madudi kumai chana jo hape palame ko kanogi santi bilagi thamoi da akhoi punamaki thamoi da tragedy amalai madudi akhoi sibasi natte nungsiba mangbasini nungsiba laikha tabasini akhoi sibadu natte life's tragedy is not that man perished but that they cease to love nungsiba lepkiba nungsiba lama khangda kemkiba laikha takibasini haba sidagi thorakwa miyo mai saba sung miyoi bagi mari haujikta khwaidagi literature da crisis lairi se kaino bu isolation and human relationship aduna kaino da matamam da hai Plato na hai do lai gi Aristotle na ka hari ba poetics da lai gi maram da prakriti gi maram da khajak ibadi yai miyoi ba nei na ba mi disturb to ba mi sei ba su masi inu harga kona khajak iba yarak pane ba kabi puna ma loi tharam badagi kabi puna ma thir halam badagi simai na ibadi yani na khajak su bi badagi adagi amu classical niom si hana Alexander Pope Diadem phau gi man gu targa kona war soroi lak badagi romanticism ki kano sila ning tamna ibe are prakriti miyoi ba sitap na konsan me yare adudagi di ko na human relationship kana lokho pangame human relationship ta ki amu personal relationship
is the relationship between sexes. Sigi wapam si lakpo matam dadi sida kaidar iyo puna mak sigi heart of the matter si changak po matam da Santi Blagi sariyang si thole ab. Adugi evolution si sida loy na makok tagi loy na naiba magi mythology jagat pumba loy na hapsalak pa aduga magi thamoy yaw na lakpo ki khongcha si sida isda loy ni yaw yan ay phaw. Aduna may bigi punsigi ay kwada kwari warisi someone very special came to me. Someone very special left me. Sini ba? Karena ako ba yung special ba pun sita kwani nung sisa ba igi pun sita tengare. No madi lami. No madi adun ba? Kwani nung sisa ba makakaduna ibu tadok pirami. Sini ba? Santi Blagi sereng sita masiyawi. Aduna kumari chanu na hai autobiographical element yawe na. Ay jod may pawe. Maram di kay gino magi sita mana akana nung ngari. Nahak no madi lakani. Nahak nung madi lakini hai. Adu man di khange mahak punchigi laroi je. Sini yamna nung hik ngari di. Sung nak laroi khan bada nahak nung madi lakini hai. Adu ya musuh hai mana? Ay nahak ina pun punchigi laroi. Adu man hai ay lakini. Sida ne nung hik ngari je. Ay lakini je yam sab na hai banate. Adu na ay lakini hai. Adu da laroi khang na hai ko nung kano sine ba yamna nung hik ngari se sida yauri se. Aduna mag si yamna manung hajali yamna phajaba thungna bagi nungai basima yaw yaw de kaina bagi nung hik na basini mag sida basigi khongchat ni ayam chang na kan tok jaroi ina yamna tajaning ba ojani khak le lady aduna hojiki ai chhareng khak mag si pathok jage nahak laklabadi aje ma na aroi khangba mi ama dani man hai si page 31 da simatang ay pathok jage lakpi ge khanbi raba kari gumba inakta changbi da u iwai inin amatta naida maramdi nang laroi nang se laroi da nang se la agadi othopa amna unnecessary noiba environment ama soitan mayok na gani hai ani manam hai maramdi mapum matha natana lakani yening tha puraduna lejaba maran pumba karam nabu khangliba nahak lakle nolakani lerang sing leka phanna khoimu singsu le ta salkani sei nildani thamogi basigi surna namatuna kokilgi manga suba khontha ipan thana haitharakani ningthijaba pumba akha koleitra imai chona tu khong hano leng leng chatlaba torbang phawna ichak khawri balabu kana nabu paudam nariba nahak lakle kibagi kalpana da sulak la roi dobdo mahak la yang khanjaraga man sagat charjidan aina masi pajari mandi Santi Blagi sayang sida santi du krai no thim sida santi kitang le aduna I pajaban center kani ising chai bina lepta wang da lubi magi mathanung dagi sai tharakani mani mukta khubang khubam ipak irena taram dai korona pamjade aidi punama ase nang bulaita handriba sarang na bakhibik se kide am phajari si sutna tagi changbi ro na son pitna khonthang tapna mut khidana ba pikla thaumai gi meri se musi musi tanik tanik liba khanjari ba khutchina inung soiba asit awan thagi angau malang dagi mangau thira nangi saminda nangi minokba iwai ininda si nang hai si hoi yai nature oi bi ai god oi bi ai adegi amana la ri ba ma ki nungsina bo oi bi ai science deconstruct ba ya ba ma gi lo gi cadence poetic oi ba pot mayam yauri ngana title si aina simai su khanjai deconstruct matamda kumani sa writer no sa habeti palamme lei mare bini ai haibisi hoi tonu lai jing le mi gi kari kari kan sa chariang si to siaure lei mare bini ai haibisi Santi Blagi saireng ni amasong saireng gi magi sahu khongchat ni magi saireng. Thank you very much.